ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯃꯃꯥ ꯂꯧꯕ ꯂꯥꯛꯑꯦꯕ ꯆꯦꯆꯦꯅ ꯄꯣꯔꯛꯏꯅꯤ ꯊꯩꯕꯣꯡ ꯁꯤꯒ ꯃꯅꯥ ꯃꯁꯤꯡ ꯂꯩꯈꯃꯥꯟ ꯃꯌꯥꯡꯕ ꯁꯤꯁꯦ ꯂꯐꯣꯏꯁꯦ ꯑꯩꯅ ꯊꯥꯖꯕ ꯂꯐꯣꯏ ꯄꯥꯝꯕꯤꯅꯤ ꯁꯤ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯂꯐꯣꯏꯁꯦ ꯄꯥꯟꯅꯅꯦ ꯄꯣꯔꯛꯏꯅꯤ ꯂꯥꯏ ꯀꯠꯅꯕ ꯌꯥꯏꯅ ꯁꯤꯗ ꯃꯤꯁꯇꯤ ꯖꯨꯁ ꯂꯩꯔꯦ ꯑꯗꯩ ꯆꯦꯡꯀꯨꯞ ꯃꯅꯥꯁꯦ ꯑꯩ ꯆꯥꯅꯤꯡꯉꯤ ꯉꯧꯔꯒ ꯍꯥꯏꯅ ꯄꯨꯍꯜꯂꯛꯏꯅꯤ ꯃꯌꯥꯝꯗꯨ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯨ ꯂꯩꯔꯦ ꯑꯗꯨ ꯊꯣꯡꯉ ꯆꯥꯊꯔꯛꯀꯦ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯩ ꯍꯪꯒꯥꯝꯁꯤꯁꯨ ꯄꯣꯠ ꯆꯥꯅꯕ ꯌꯥꯏ ꯌꯨꯝꯒꯤ ꯑꯗꯩꯁꯦ ꯇꯣꯅꯤꯡꯀꯣꯛ ꯐꯛꯄꯥꯏ ꯁꯤꯒ ꯂꯩꯔꯦ ꯑꯗꯩꯁꯦ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏꯒ ꯏꯔꯣꯟ ꯆꯥꯔꯛꯑꯅꯤ ꯌꯦꯅꯝꯁꯨ ꯄꯣꯔꯛꯏ ꯎꯁꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯑꯕꯀꯣ ꯆꯦꯅ ꯂꯩꯔ ꯄꯣꯔꯛꯏꯅꯤ ꯑꯍꯨꯝꯈꯛ ꯌꯨꯝꯗꯩꯗꯤꯅꯦ ꯗꯥꯜꯂꯛꯇ꯭ꯔꯤꯑꯕꯀꯣ ꯆꯠꯄ ꯂꯪꯀꯥꯗꯒꯤ ꯑꯗꯨꯝ ꯂꯩꯔ ꯄꯨꯔꯛꯑꯦ ꯆꯦꯅ ꯁꯤꯅ ꯑꯩ ꯂꯐꯨꯊ꯭ꯔꯣ ꯑꯩꯒꯤ ꯀꯩꯅꯣ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯂꯐꯣꯏ ꯄꯥꯝꯕꯤꯒꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯩ ꯂꯐꯣꯏ ꯍꯧꯖꯤꯛ ꯂꯐꯨꯊ꯭ꯔꯣ ꯃꯌꯥꯝꯁꯨ ꯆꯥꯔꯦ ꯂꯐꯣꯏꯁꯤꯁꯨ ꯄꯥꯟꯅ ꯈꯔꯅꯤꯗꯣ ꯍꯧꯖꯤꯛ ꯊꯩꯕꯣꯡꯁꯦ ꯆꯥꯅꯤꯡꯕ꯭ꯔꯥ ꯃꯌꯥꯝ ꯆꯥꯊꯔꯛꯀꯦ ꯊꯩꯕꯣꯡ ꯆꯥꯕꯁꯨ ꯂꯥꯛꯀꯅꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯌꯦꯡ ꯃꯨꯜꯂꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯀꯔꯝꯕꯅꯣ ꯃꯃꯥ ꯅꯪꯗ ꯁꯤ ꯃꯃꯥꯒꯤ ꯃꯃꯥꯗ ꯍꯧꯕꯗ ꯁꯤ ꯑꯩꯅ ꯃꯩ ꯍꯧꯕꯗ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯏꯅꯤꯀꯣ ꯃꯅꯥ ꯃꯁꯤꯡꯁꯦ ꯄꯣꯔꯧ ꯍꯥꯏꯒꯤꯅꯤ ꯂꯣꯏꯅ ꯁꯤꯗ ꯆꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯆꯥꯅꯤꯡꯉꯦ ꯃꯆꯩꯒꯁꯦ ꯍꯌꯦꯡ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯞꯄꯒ ꯆꯥꯔꯛꯀꯦ ꯁꯧꯒ꯭ꯔꯤꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯎꯁꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯌꯥ ꯄꯤꯔꯛꯏꯁꯦ ꯎꯁꯣꯏꯁꯦ ꯑꯍꯨꯝꯁꯤꯒ ꯂꯨꯄꯥ 10 ꯌꯥꯝ ꯑꯆꯧꯕ ꯊꯣꯛꯇ꯭ꯔꯤ ꯌꯨꯝꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯁꯧꯗꯣꯏꯅꯦꯕ ꯁꯤꯗ ꯆꯠꯂꯒ ꯌꯥꯟꯗ꯭ꯔꯕ ꯃꯥꯅ ꯕꯖꯥꯔꯗ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯕ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯍꯥꯏꯗꯤ ꯊꯥꯎ ꯁꯥꯔꯦꯀꯣ ꯉꯥ ꯉꯧꯕ ꯍꯧꯔꯒꯦ ꯉꯥꯁꯤ ꯉꯁꯥꯏꯅꯦ ꯗꯥꯏꯕ ꯂꯣꯏ ꯖꯥꯎꯅ ꯀꯥꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯑꯩꯒꯤꯁꯤꯒ ꯂꯩꯔꯦ ꯃꯆꯪꯁꯤꯡ ꯑꯗꯣ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯈꯥꯃꯦꯟ ꯑꯗꯩ ꯌꯣꯡꯆꯥꯛꯁꯤꯁꯨ ꯇꯤꯡꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯇꯤꯡꯒꯦ ꯇꯧꯔ ꯀꯥꯎꯔꯦꯀꯣ ꯇꯤꯡꯗꯕꯤꯗ ꯍꯥꯞꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯅꯝꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯆꯥꯕꯤꯗꯕꯗꯅꯦ ꯑꯗꯨ ꯁꯣꯏꯕꯒꯤ ꯃꯨꯠꯁꯜꯂꯤꯅꯤꯀꯣ ꯑꯍꯥꯟꯕꯗ ꯉꯧꯔꯝꯃꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯁ ꯊꯥꯎꯕꯁꯦ ꯌꯥꯝ ꯍꯥꯞꯇꯕꯅꯤ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯩ ꯌꯦꯡꯕꯤꯔꯣꯀꯣ ꯂꯥꯏꯕ ꯑꯩꯒꯤ ꯌꯥꯎꯗ ꯉꯥ ꯉꯧꯕ ꯑꯩ ꯉꯥ ꯂꯣꯏꯅ ꯇꯥꯊꯣꯛꯈꯤꯗꯅ ꯃꯅꯨꯡꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯂꯨꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯣꯏ ꯃꯔꯤꯗ ꯆꯞ ꯆꯥꯅꯕꯒꯤ ꯑꯉꯥꯡꯅ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯑꯃ ꯃꯌꯥꯝ ꯁꯤꯁꯤꯗ ꯃꯌꯥꯝ ꯃꯐꯝꯗꯨꯁꯨ ꯁꯥꯔꯝꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯣꯔꯥꯡ ꯊꯥꯅꯤꯅ ꯅꯨꯡꯁꯥ ꯁꯥꯟꯅꯔꯤꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕꯅꯤꯅ ꯃꯟꯗꯅꯅꯦ ꯀꯣꯃꯣꯜ ꯀꯥꯅꯤꯀꯣ ꯃꯌꯥꯝ ꯉꯥꯁꯦ ꯑꯗꯣ ꯐꯦꯔꯅꯤꯒꯅꯦ ꯑꯅꯤ ꯃꯈꯥꯏꯒꯅꯦ ꯈꯤꯇꯪ ꯍꯦꯜꯂꯤꯅꯦꯕꯀꯣ ꯑꯩꯅꯅꯦ ꯄꯨꯔꯥ ꯄꯨꯡ ꯐꯦꯔ ꯑꯃ ꯂꯧꯋꯦ ꯆꯅꯤ ꯃꯔꯤ ꯆꯅꯤꯅꯦꯀꯣ ꯐꯦꯔ ꯑꯃ ꯂꯧꯁꯜꯂꯒ ꯊꯝꯃꯛꯀꯦ ꯃꯌꯥꯝꯗ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯕꯒꯤ ꯃꯀꯣꯛꯇꯣ ꯆꯨꯞꯄ ꯇꯧꯋꯤ ꯍꯩꯅꯗꯦ ꯃꯤ ꯃꯀꯣꯛ ꯄꯥꯝꯕꯕꯨꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗ꯭ꯔꯦ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯆꯥꯅꯤꯡꯉꯦꯅꯕꯗꯤ ꯁꯧꯕ ꯎꯔꯕꯩ ꯌꯥꯝ ꯑꯂꯥꯡꯕꯅ ꯑꯩ ꯂꯣꯏꯔꯦ ꯃꯌꯥꯝꯗꯤ ꯑꯩ ꯁꯤ ꯐꯦꯟꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯎꯪꯉꯥꯏ ꯎꯪꯉꯒ
ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯃꯥꯏꯒꯁꯦ ꯎꯕꯗꯤ ꯍꯨꯃꯥꯡ ꯀꯥꯗꯅ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯈꯨꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯅꯦꯕꯀꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯩꯕ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯄꯨꯖꯕꯅꯤ ꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯅ nahhanaydi ko ay nahhanaydi ko may daw happy nung nung mga tinhala magane adugaydi ina na to ka happy ko hadi katap ko di katap na katap ko adu dinala na to ko katap na na isi tinhala na hinda mala ra ko na may happy ra ini ko kyam haw hadi din sa ko adong sa may to mo ba hadi ganito hadi na to di daw ni na ꯑꯗꯨꯗꯨꯅ ꯌꯦꯟꯖꯥꯡ ꯁꯨꯃꯥꯏꯅ ꯀꯣꯛꯊꯣꯛꯏ ꯑꯗꯨꯅ ꯍꯥꯎꯏ ꯆꯥꯕ ꯍꯟꯗꯛ ꯉꯁꯤꯒꯤꯁꯦ ꯈꯔ ꯋꯥꯠꯂꯅꯤ ꯍꯥꯎꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯃꯆꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯒꯤ ꯃꯔꯣꯏ ꯍꯥꯞꯆꯜꯂꯒꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯕꯒꯤ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯅꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯇꯃꯥꯏꯁꯟꯀꯣ ꯑꯍꯨꯝ ꯍꯥꯞꯆꯜꯂꯒꯦ Làm gì cũng nãy là hấp xả mani hai cũng được ăn không? Cũng lâm được ăn không? Có cái già được cái hấp xả mani. Làm mấy cái hấp là đang chút gì quả hấp xương là như hấp xương là mình ăn ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯑꯗꯨꯒꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯅꯦ ꯀꯦꯃꯦꯔꯥ ꯅꯝꯅꯅꯦꯀꯣ ꯃꯊꯣꯟꯇꯒ ꯕꯟ ꯑꯣꯏꯕꯣ ꯑꯩꯒꯤꯁꯦ ꯃꯣꯕꯥꯏꯜꯁꯦ ꯁꯥꯡꯃꯟꯅ ꯇꯧꯔꯤꯖꯥꯠꯅꯤꯀꯣ ꯑꯩ ꯖꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯍꯜꯂꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯃꯨꯜꯍꯟꯈꯤꯒꯦ ꯑꯝꯇꯪ ꯐꯖꯅ ꯁꯤꯁꯦ ꯆꯥꯔꯒꯅꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯁꯤ ꯆꯥꯔꯗꯤꯅꯦ ꯈꯔ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯤ ꯃꯌꯥꯝ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯩ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯅꯍꯥꯟꯗꯒꯤꯗꯤ ꯑꯩꯅꯀꯣ ꯅꯣꯡꯃ ꯃꯃꯥꯡꯗ ꯀꯥꯆꯞꯅ ꯀꯠꯊꯠꯂꯒ ꯇꯤꯡꯁꯜꯂꯒ ꯊꯝꯕꯅꯤꯅ ꯍꯥꯏꯗꯤ ꯑꯃꯨꯕꯁꯦ ꯂꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯑꯁꯪꯕꯗꯣ ꯍꯥꯞꯄꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯂꯧꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯅꯣꯡꯃ ꯃꯃꯥꯡ ꯇꯤꯡꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯤꯡꯍꯧꯗ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯕꯩ ꯃꯔꯝꯅ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯕꯁꯦ ꯆꯥꯔꯝꯗꯥꯏꯗ ꯂꯧꯊꯣꯛꯑꯅꯤ ꯃꯅꯨꯡꯒꯤ ꯑꯁꯪꯕ ꯌꯣꯡꯆꯥꯛꯇꯣ ꯑꯍꯥꯎꯕꯗꯣ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯃꯀꯨ ꯈꯣꯛꯇꯅ ꯍꯥꯞꯄꯦꯅ ꯃꯀꯨ ꯈꯣꯛꯑꯒꯕꯨꯗꯤ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯗ ꯍꯟꯗꯛ ꯉꯁꯤꯒꯤꯁꯦ ꯃꯑꯣꯡ ꯆꯥꯍꯧꯗꯕꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯎꯅꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯜꯂꯒꯦ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯁꯜꯂꯛꯑꯦ